ꯃꯇꯝ ꯑꯗꯨ ꯈꯣꯌꯨꯝ ꯂꯥꯏꯁꯤꯡꯒꯤ ꯃꯇꯝ ꯂꯣꯏꯔꯗꯨꯅ ꯄꯨꯝꯅꯃꯛꯄꯨ ꯁꯦꯝꯕꯤꯕ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯆꯥꯎꯅ ꯃꯩ ꯑꯣꯏꯅ ꯎꯪꯗꯨꯅ ꯂꯩꯔꯤꯕ ꯂꯩꯆꯤꯜ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯌꯣꯠꯁꯤꯟꯕ ꯍꯧꯔꯛꯂꯕ ꯃꯇꯝꯅꯤ꯫ ꯁꯥꯔꯣꯏ ꯉꯥꯔꯣꯏ ꯀꯌꯥꯁꯨ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯈꯣꯌꯨꯝ ꯂꯥꯏ ꯈꯔꯗꯤ ꯃꯈꯣꯏꯒꯤ ꯃꯊꯧ ꯋꯥꯠꯂꯤ ꯍꯥꯏꯗꯨꯅ ꯂꯩꯆꯤꯜ ꯃꯅꯨꯡꯗ ꯌꯣꯠꯁꯤꯟꯕ ꯑꯗꯨꯗ ꯌꯥꯎꯗꯅꯕ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ꯫ ꯈꯣꯌꯨꯝꯁꯤꯡ ꯑꯗꯨ ꯁꯥꯔꯣꯏ ꯉꯥꯔꯣꯏꯁꯤꯡ ꯑꯗꯨꯒ ꯑꯀꯟꯕ ꯂꯥꯟ ꯁꯣꯛꯅꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯈꯣꯌꯨꯝ ꯂꯥꯏꯔꯦꯝꯕꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯆꯥ ꯄꯤꯕꯥ ꯋꯥꯈꯜ ꯇꯥꯗ꯭ꯔꯤꯕ ꯑꯄꯤꯛꯄ ꯑꯗꯨꯒ ꯂꯣꯏꯅꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯤꯡꯒꯤ ꯂꯛꯇ ꯃꯤꯑꯣꯏꯕ ꯑꯣꯏꯅ ꯁꯥꯌꯣꯟꯗꯨꯅ ꯂꯩꯔꯨꯔꯒꯦ ꯍꯥꯏꯗꯨꯅ ꯍꯦꯛ ꯇꯥꯏꯕꯪ ꯃꯥꯂꯦꯝꯗ ꯃꯆꯥ ꯑꯄꯤꯛꯄ ꯑꯗꯨ ꯄꯝꯗꯨꯅ ꯀꯨꯝꯊꯔꯛꯀꯦ ꯇꯧꯕꯗ ꯁꯥꯔꯣꯏ ꯉꯥꯔꯣꯏꯁꯤꯡ ꯑꯗꯨꯅ ꯑꯣꯝꯁꯤꯜꯂꯛꯇꯨꯅ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯒꯤ ꯂꯝꯕꯤ ꯄꯨꯝꯕ ꯊꯤꯡꯈꯤꯔꯝꯃꯤ꯫ ꯂꯥꯏꯔꯦꯝꯕꯤ ꯑꯁꯤ ꯃꯆꯥ ꯄꯤꯕꯥ ꯑꯁꯤ ꯃꯤꯑꯣꯏꯕ ꯇꯝꯕ ꯑꯃꯕꯨ ꯁꯨꯝꯍꯠꯇꯨꯅ ꯐꯪꯖꯈꯤꯕꯅꯤ꯫ ꯃꯁꯤꯗꯒꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯆꯥ ꯑꯄꯤꯛꯄ ꯄꯤꯕꯥ ꯑꯗꯨ ꯂꯩꯆꯤꯜ ꯑꯉꯧꯕ ꯑꯃꯗꯤ ꯅꯨꯡꯁꯤꯠꯂꯛꯇ ꯂꯪꯈꯠꯇꯨꯅ ꯄꯥꯏꯗꯨꯅ ꯆꯠꯍꯟꯈꯤꯔꯝꯃꯤ꯫ ꯁꯥꯔꯣꯏ ꯉꯥꯔꯣꯏꯁꯤꯡ ꯑꯗꯨꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯐꯥꯅꯕ ꯍꯣꯠꯅꯕꯗ ꯉꯝꯗꯗꯨꯅ ꯑꯗꯨꯃꯛ ꯄꯥꯏꯗꯨꯅ ꯅꯣꯡꯃꯗꯣꯜ ꯑꯗꯨꯗꯒꯤ ꯄꯥꯏꯈꯤꯔꯝꯃꯤ꯫ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨ ꯁꯥꯔꯣꯏ ꯉꯥꯔꯣꯏꯁꯤꯡ ꯑꯗꯨꯅ ꯑꯣꯝꯁꯤꯟꯗꯨꯅ ꯆꯣꯡꯁꯤꯟꯈꯤ꯫ ꯇꯥꯏꯕꯪ ꯃꯥꯂꯦꯝꯗꯅꯤ ꯂꯥꯏꯅꯤꯡꯕꯤ ꯂꯤꯛꯂꯥꯡ ꯈꯣꯝꯍꯟꯕꯤ ꯀꯧꯕꯤ ꯃꯤꯌꯥꯏ ꯆꯜꯂꯕꯤ ꯑꯃ ꯇꯨꯔꯦꯜ ꯃꯄꯥꯜ ꯑꯗꯨꯋꯥꯏꯗ ꯃꯈ꯭ꯋꯥꯡ ꯐꯥꯎꯕ ꯀꯨꯝꯗꯨꯅ ꯇꯨꯔꯦꯜꯗ ꯍꯩ ꯂꯩ ꯊꯥꯗꯣꯛꯇꯨꯅ ꯂꯥꯏ ꯈꯨꯔꯨꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯥꯏꯅꯤꯡꯕꯤ ꯈꯣꯝꯍꯟꯕꯤꯅ ꯀꯨꯝꯗꯨꯅ ꯊꯧꯅꯤꯔꯤꯕ ꯇꯨꯔꯦꯜ ꯑꯁꯤ ꯇꯨꯔꯦꯜ ꯄꯨꯟꯁꯤꯕꯨ ꯀꯧꯏ꯫ ꯇꯨꯔꯦꯜ ꯑꯁꯤꯒꯤ ꯏꯁꯤꯡꯗ ꯀꯨꯝꯗꯨꯅ ꯏꯔꯨꯖꯕꯗꯤ ꯂꯪꯖꯔꯨꯕ ꯀꯣꯛꯏ ꯑꯃꯗꯤ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯍꯜꯂꯤ ꯍꯥꯏꯅ ꯊꯥꯖꯅꯩ꯫ ꯇꯨꯔꯦꯜ ꯑꯁꯤꯒꯤ ꯑꯔꯣꯟꯕ ꯈꯣꯌꯨꯝꯁꯤꯡꯒꯤ ꯁꯦꯕꯥ ꯇꯧꯕ ꯈꯔ ꯈꯛꯇꯅ ꯈꯪꯕ ꯑꯃꯗꯤ ꯇꯨꯔꯦꯜ ꯑꯁꯤꯒꯤ ꯃꯌꯥꯏꯗ ꯆꯪꯗꯨꯅ 109ꯂꯛ ꯏꯔꯨꯞꯄ ꯉꯝꯂꯕꯗꯤ ꯍꯛꯆꯥꯡꯗ ꯃꯈꯜ ꯑꯃꯠꯇꯒꯤ ꯈꯨꯠꯂꯥꯏ ꯆꯪꯗꯕ ꯀꯅꯥꯅꯁꯨ ꯂꯥꯛꯆꯕ ꯉꯝꯍꯟꯗꯕ ꯁꯤꯗ ꯌꯥꯏ ꯅꯥꯗ ꯌꯥꯏ ꯑꯣꯏ ꯍꯥꯏꯅ ꯈꯟꯅꯔꯝꯃꯤ꯫ ꯅꯣꯡꯗꯣꯜ ꯃꯔꯣꯜꯗ ꯈꯣꯌꯨꯝꯁꯤꯡꯒ ꯁꯥꯔꯣꯏ ꯉꯥꯔꯣꯏꯁꯤꯡꯒ ꯑꯀꯟꯕ ꯂꯥꯟ ꯁꯣꯛꯅꯔꯦ꯫ ꯁꯥꯔꯣꯏ ꯉꯥꯔꯣꯏꯁꯤꯡꯅ ꯈꯣꯌꯨꯝꯁꯤꯡꯕꯨ ꯂꯥꯛꯆꯔꯦ꯫ ꯃꯁꯤꯗꯒꯤ ꯁꯥꯔꯣꯏ ꯉꯥꯔꯣꯏꯁꯤꯡ ꯑꯗꯨꯅ ꯇꯥꯏꯕꯪ ꯃꯥꯂꯦꯝꯗ ꯃꯤꯑꯣꯏꯕꯁꯤꯡꯗꯁꯨ ꯆꯩꯊꯦꯡ ꯄꯤꯔꯛꯄ ꯌꯥꯏ ꯈꯟꯕꯗꯒꯤ ꯂꯥꯏꯅꯤꯡꯕꯤ ꯈꯣꯝꯍꯟꯕꯤ ꯑꯗꯨ ꯄꯨꯝꯅꯃꯛꯄꯨ ꯁꯦꯝꯕꯤꯕ ꯃꯍꯥꯛꯄꯨ ꯊꯧꯅꯤꯖꯔꯝꯂꯤꯕꯅꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯑꯉꯥꯡ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯂꯥꯏꯅꯤꯡꯕꯤ ꯈꯣꯝꯍꯟꯕꯤꯅ ꯇꯥꯔꯛꯂꯝꯃꯤ꯫ "ꯑꯉꯥꯡ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜꯅꯤꯍꯦ" ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯥꯔꯛꯂꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨ ꯀꯗꯥꯏꯗꯒꯤꯅꯣ ꯍꯥꯏꯅ ꯀꯣꯌꯦꯡ ꯌꯦꯡꯂꯛꯄꯗ ꯇꯨꯔꯦꯜ ꯑꯗꯨꯒꯤ ꯊꯝꯅꯥ ꯌꯥꯝꯅ ꯍꯧꯕ ꯃꯐꯝ ꯑꯃꯗꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯔꯛꯄꯗꯒꯤ ꯂꯥꯏꯅꯤꯡꯕꯤ ꯈꯣꯝꯍꯟꯕꯤ ꯑꯗꯨ ꯊꯝꯅꯥ ꯌꯥꯝꯅ ꯍꯧꯕ ꯃꯐꯝ ꯑꯗꯨꯗ ꯆꯪꯁꯤꯟꯕꯗ ꯊꯝꯅꯥ ꯑꯄꯥꯛꯄ ꯑꯃꯒꯤ ꯃꯊꯛꯇ ꯑꯉꯥꯡ ꯑꯄꯤꯛꯄ ꯃꯈꯣꯡ ꯃꯈꯨꯠ ꯀꯥꯎꯗꯨꯅ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯂꯥꯏꯅꯤꯡꯕꯤ ꯈꯣꯝꯍꯟꯕꯤ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯉꯛꯂꯝꯃꯤ꯫ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗ ꯀꯅꯥꯅ ꯊꯝꯂꯝꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯀꯣꯌꯦꯡ ꯌꯦꯡꯉꯤ꯫ ꯑꯗꯨꯒ ꯑꯉꯥꯡ ꯑꯗꯨꯕꯨ ꯊꯝꯅꯥ ꯃꯊꯛ ꯑꯗꯨꯗꯒꯤ ꯑꯉꯥꯡ ꯑꯗꯨ ꯄꯝꯈꯠꯂꯒ ꯃꯔꯥꯏꯕꯛꯇ ꯄꯥꯏꯔꯗꯨꯅ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯔꯝꯗ ꯂꯥꯏꯅꯤꯡꯕꯤ ꯈꯣꯝꯍꯟꯕꯤꯅ ꯄꯨꯝꯅꯃꯛ ꯈꯪꯂꯦ꯫ ꯑꯉꯥꯡ ꯑꯁꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯇꯝꯕ ꯑꯃꯒ ꯈꯣꯌꯨꯝ ꯂꯥꯏꯔꯦꯝꯕꯤ ꯑꯃꯒꯒꯤ ꯃꯆꯥꯅꯤ꯫ ꯈꯣꯌꯨꯝ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯗꯤ ꯅꯨꯡꯁꯤꯕ ꯑꯃꯁꯨꯡ ꯐꯖꯕꯒꯤ ꯂꯥꯏꯔꯦꯝꯕꯤ ꯃꯍꯥꯛꯅꯤ꯫ ꯂꯥꯏꯔꯦꯝꯕꯤ ꯑꯁꯤ ꯁꯥꯔꯣꯏ ꯉꯥꯔꯣꯏꯁꯤꯡꯅ ꯍꯥꯠꯈ꯭ꯔꯦ ꯑꯗꯨꯒ ꯑꯉꯥꯡ ꯑꯁꯤꯒꯤ ꯄꯟꯊꯧꯁꯨ ꯈꯣꯌꯨꯝ ꯂꯥꯏꯔꯦꯝꯕꯤꯒ ꯂꯧꯅ ꯂꯩꯅꯩ ꯍꯥꯏꯗꯨꯅ ꯄꯨꯝꯅꯃꯛꯄꯨ ꯁꯦꯝꯕꯤꯕ ꯃꯍꯥꯛꯅ ꯆꯩꯕꯤ ꯆꯩꯊꯦꯡ ꯄꯤꯗꯨꯅ ꯂꯩꯅꯥ ꯂꯥꯏꯊꯨꯡ ꯄꯛꯍꯟꯗꯨꯅ ꯂꯩꯈꯤꯗ꯭ꯔꯦ꯫ ꯑꯉꯥꯡ ꯑꯁꯤ ꯄꯂꯦꯝ ꯄꯟꯊꯧ ꯑꯅꯤꯃꯛ ꯂꯩꯇ꯭ꯔꯦ ꯍꯥꯏꯕ ꯈꯪꯂꯦ꯫ ꯑꯉꯥꯡ ꯑꯁꯤ ꯈꯣꯌꯨꯝ ꯂꯥꯏꯒꯤ ꯃꯇꯤꯛ ꯇꯪꯈꯥꯏ ꯑꯃꯗꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯤ ꯃꯇꯤꯛ ꯇꯪꯈꯥꯏ ꯌꯥꯎꯏ ꯑꯃꯗꯤ ꯑꯉꯥꯡ ꯑꯁꯤ ꯌꯦꯛꯅꯕ ꯉꯝꯒꯅꯤ, ꯁꯥꯐꯝ ꯂꯥꯟꯐꯝ ꯇꯝꯊꯤꯕ ꯀꯌా ꯃꯥꯌꯣꯛꯅꯔꯛꯀꯅꯤ ꯍꯥꯏꯕꯁꯨ ꯂꯥꯏꯅꯤꯡꯕꯤ ꯈꯣꯝꯍꯟꯕꯤꯅ ꯈꯪꯂꯝꯃꯤ꯫ ꯑꯉꯥꯡ ꯑꯗꯨꯒꯤ ꯂꯥꯏꯕꯛꯇꯒꯤ ꯃꯈꯨꯠ ꯂꯧꯊꯣꯛꯂꯒ ꯂꯥꯏꯅꯤꯡꯕꯤ ꯑꯗꯨꯅ "ꯏꯁ, ꯑꯃꯨꯛꯇ ꯑꯣꯏꯗ꯭ꯔꯤꯕ ꯃꯇꯧꯅꯤꯅꯦ꯫ ꯑꯉꯥꯡ ꯑꯁꯤ ꯈꯣꯌꯨꯝ ꯂꯥꯏꯔꯦꯝꯕꯤ ꯑꯃꯗꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯅꯤꯒꯤ ꯅꯋꯥ ꯑꯣꯏꯔꯤꯕ꯭ꯔꯥ" ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯉꯥꯡ ꯑꯗꯨ ꯄꯂꯦꯝ ꯄꯟꯊꯧ ꯑꯅꯤꯃꯛ ꯂꯩꯇ꯭ꯔꯦ ꯍꯥꯏꯕꯁꯨ ꯈꯪꯂꯕꯗ ꯃꯍꯥꯛꯅ ꯃꯆꯥ ꯁꯛꯅ ꯌꯣꯛꯂꯒꯦ ꯈꯜꯂꯗꯨꯅ ꯑꯃꯗꯤ ꯑꯉꯥꯡ ꯑꯁꯤꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯊꯦꯡꯅꯔꯛꯀꯗꯕ ꯈꯨꯗꯣꯡꯊꯤꯕꯁꯤꯡ ꯄꯨꯝꯕ ꯃꯥꯌꯣꯛꯅꯕ ꯉꯝꯅꯅꯕ ꯑꯉꯥꯡ ꯑꯗꯨꯕꯨ ꯇꯨꯔꯦꯜ ꯄꯨꯟꯁꯤꯕ ꯑꯗꯨꯒꯤ ꯃꯌꯥꯏꯗ ꯄꯨꯟꯁꯤꯟꯗꯨꯅ ꯂꯥꯏꯅꯤꯡꯕꯤ ꯈꯣꯝꯍꯟꯕꯤꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯅꯨꯃꯤꯠꯇꯨꯃ ꯇꯨꯔꯦꯜ ꯃꯌꯥꯏ ꯑꯗꯨꯗ 109ꯂꯛ ꯏꯔꯨꯞꯂꯝꯃꯤ꯫ ꯑꯉꯥꯡ ꯑꯗꯨꯁꯨ ꯈꯣꯌꯨꯝ ꯃꯇꯤꯛ ꯆꯦꯟꯕꯅ ꯀꯔꯤꯁꯨ ꯇꯧꯔꯝꯗꯦ꯫ ꯂꯥꯏꯅꯤꯡꯕꯤ ꯈꯣꯝꯍꯟꯕꯤꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯌꯣꯛꯂꯛꯈꯤ꯫ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯃꯤꯡ ꯌꯥꯡꯒꯣꯏ ꯃꯤꯍꯦꯟꯕ ꯍꯥꯏꯅ ꯊꯣꯜꯂꯝꯃꯤ꯫ ꯃꯤꯍꯦꯟꯕ ꯍꯥꯏꯅꯁꯨ ꯀꯧꯅꯈꯤ꯫ ꯑꯉꯥꯡ ꯑꯁꯤꯕꯨ ꯌꯣꯛꯂꯛꯄꯗꯒꯤ ꯂꯥꯏꯅꯤꯡꯕꯤ ꯈꯣꯝꯍꯟꯕꯤꯕꯨ ꯃꯤꯌꯥꯝꯅ ꯂꯨꯍꯣꯡꯗ꯭ꯔꯤꯕꯤ ꯂꯥꯏꯅꯤꯡꯕꯤ ꯂꯩꯁꯥꯕꯤ ꯑꯃꯅ ꯀꯗꯥꯏꯗꯒꯤ ꯑꯉꯥꯡꯅꯣ ꯍꯥꯏꯅ ꯉꯥꯡꯅꯕꯁꯨ ꯍꯧꯔꯛꯈꯤ꯫ ꯃꯤꯅꯣꯛ ꯃꯩꯁꯥ ꯂꯛꯇ ꯃꯤꯍꯦꯟꯕ
ꯆꯍꯤ 10 ꯁꯨꯔꯛꯂꯝꯃꯤ꯫ ꯅꯨꯄꯥ ꯑꯣꯏꯔꯕꯗꯤ ꯃꯇꯝ ꯑꯗꯨꯒꯤ ꯇꯝꯗꯕ ꯌꯥꯗ꯭ꯔꯕ ꯂꯥꯟꯒꯤ ꯃꯍꯩ ꯑꯃꯗꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯇꯝꯂꯝꯃꯤ꯫ ꯃꯤꯍꯦꯟꯕꯗꯤ ꯍꯦꯛ ꯇꯝꯕꯒ ꯍꯩꯕꯅ ꯍꯥꯜꯂꯤ꯫ ꯁꯃꯥꯟ ꯂꯦꯡꯃꯥꯟꯅꯕꯁꯤꯡꯒ ꯃꯍꯩ ꯆꯥꯡꯌꯦꯡꯅꯔꯕꯁꯨ ꯃꯥꯅ ꯍꯦꯛꯇ ꯉꯝꯂꯝꯃꯤ꯫ ꯃꯥꯕꯨ ꯇꯥꯛꯄꯤ ꯇꯝꯕꯤꯔꯤꯕ ꯁꯤꯟꯇꯥꯛꯄ ꯑꯃꯗꯤ ꯃꯤꯌꯥꯝꯅ ꯈ꯭ꯋꯥꯏꯗꯒꯤ ꯉꯛꯅꯔꯤꯕ ꯃꯤꯍꯦꯟꯕꯒꯤ ꯃꯁꯥꯗ ꯈꯨꯠꯂꯥꯏ ꯑꯃꯠꯇ ꯄꯥꯟꯕ ꯉꯝꯗꯕ ꯑꯁꯤꯅꯤ꯫ ꯃꯤꯍꯦꯟꯕꯅ ꯃꯃꯥꯟꯅꯕꯁꯤꯡꯒ ꯁꯥꯟꯅꯕ ꯃꯇꯝꯗ ꯃꯃꯥꯟꯅꯕꯁꯤꯡꯅ "ꯅꯪꯗꯤ ꯄꯟꯊꯧ ꯄꯂꯦꯝ ꯃꯁꯛ ꯈꯪꯗꯕ ꯑꯌꯣꯛꯄ ꯃꯆꯥꯅꯤ, ꯅꯪꯗꯤ ꯂꯝꯖꯥ ꯃꯆꯥꯅꯤ" ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯔꯦꯝꯅꯕꯤꯗꯨꯅ ꯂꯝꯖꯥ ꯃꯤꯍꯦꯟꯕ ꯍꯥꯏꯅ ꯂꯛꯅꯕꯤꯔꯝꯃꯤ꯫ ꯃꯤꯍꯦꯟꯕ ꯃꯉꯣꯟꯗ ꯂꯛꯅꯔꯛꯄ ꯀꯔꯦꯝꯅꯔꯛꯄꯁꯤꯡꯒ ꯍꯦꯛ ꯍꯦꯛ ꯐꯨꯅꯔꯝꯃꯤ꯫ ꯐꯨꯅꯕꯗ ꯃꯤꯍꯦꯟꯕꯅ ꯈꯤꯇꯪ ꯏꯟꯕꯗ ꯄꯥꯏꯊꯣꯛꯂꯒ ꯇꯨꯕ, ꯈꯨꯄꯥꯛꯅ ꯊꯥꯕꯗ ꯋꯥꯟꯊꯕ ꯍꯦꯛꯇ ꯇꯧꯔꯝꯃꯤ꯫ ꯃꯃꯥ ꯈꯣꯝꯐꯟꯕꯤꯗ ꯃꯤꯌꯥꯝꯅ "ꯅꯆꯥ ꯂꯝꯍꯦꯟꯕ ꯑꯌꯣꯛꯄꯗꯣ ꯋꯥꯔꯛꯎ" ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯦꯛꯇ ꯍꯥꯏꯕꯤꯔꯝꯃꯤ꯫ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯑꯃ ꯃꯤꯍꯦꯟꯕ ꯃꯥꯒꯤ ꯄꯂꯦꯝꯅ ꯆꯥꯛ ꯊꯣꯡꯂꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯅꯤꯡꯒꯥꯡ ꯐꯝꯗꯨꯅ ꯆꯥꯛ ꯂꯣꯏꯕ ꯉꯥꯏꯔꯝꯃꯤ꯫ ꯉꯥꯏꯅ ꯉꯥꯏꯅ ꯃꯤꯍꯦꯟꯕꯅ ꯃꯃꯥꯗ ꯍꯥꯏꯔꯛꯂꯝꯃꯤ, "ꯏꯃꯥ, ꯑꯩꯒ ꯃꯍꯩ ꯇꯝꯃꯤꯟꯅꯕ ꯃꯔꯨꯞꯁꯤꯡ, ꯏꯃꯥꯟꯅꯕꯁꯤꯡ ꯑꯃꯗꯤ ꯃꯤꯌꯥꯝꯅ ꯑꯩꯁꯦ ꯏꯃꯥꯅ ꯄꯣꯛꯄ ꯅꯠꯇꯦ, ꯑꯩꯕꯨ ꯄꯟꯊꯧ ꯄꯂꯦꯝ ꯃꯁꯛ ꯈꯪꯗꯕ ꯃꯆꯥꯅꯤ ꯍꯥꯏꯔꯤꯁꯦ ꯆꯨꯝꯕ꯭ꯔꯣ ꯏꯃꯥ?" ꯈꯣꯝꯐꯟꯕꯤꯅ ꯃꯆꯥ ꯄꯥꯔꯤꯗ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯌꯦꯡꯂꯒ, "ꯏꯃꯥꯒꯤ ꯄꯥꯔꯤ, ꯃꯥꯂꯦꯝ ꯑꯁꯤꯗ ꯄꯟꯊꯧ ꯄꯂꯦꯝ ꯂꯩꯇꯕ, ꯑꯄꯣꯛꯄ ꯑꯄꯣꯛꯄꯤ ꯂꯩꯇꯕ ꯃꯤꯑꯣꯏꯕ ꯖꯤꯕ ꯄꯥꯟꯕ ꯑꯃꯠꯇ ꯂꯩꯇꯦ ꯏꯃꯥꯒꯤ ꯄꯥꯔꯤ꯫ ꯅꯍꯥꯛꯀꯤꯁꯨ ꯑꯄꯣꯛꯄꯤ ꯄꯂꯦꯝ ꯑꯩ ꯂꯩꯔꯤꯕꯁꯤꯗꯤ ꯅꯍꯥꯛꯇꯤ ꯏꯃꯥꯅ ꯍꯦꯛ ꯄꯣꯛꯆꯕꯅꯤ꯫ ꯑꯩꯕꯨ ꯄꯣꯛꯄ ꯄꯟꯊꯧꯗꯤ ꯀꯗꯥꯏꯗ ꯂꯩꯒꯦ ꯏꯃꯥ? ꯅꯍꯥꯛꯄꯨ ꯄꯣꯛꯄ ꯄꯟꯊꯧꯗꯤ ꯂꯥꯟꯗ ꯊꯋꯥꯏ ꯊꯥꯈꯤꯕꯅꯤ꯫ ꯅꯍꯥꯛꯀꯤ ꯄꯟꯊꯧꯗꯤ ꯌꯥꯝꯅ ꯊꯧꯅꯥ ꯐꯕ ꯂꯥꯟꯃꯤꯅꯤ꯫ ꯅꯍꯥꯛꯁꯨ ꯄꯟꯊꯧꯒꯨꯝꯅ ꯃꯤꯅ ꯂꯥꯛꯆꯕ ꯉꯝꯗ꯭ꯔꯤꯕ ꯑꯁꯤꯅꯤ꯫ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯀꯟꯕ ꯃꯤ ꯑꯣꯏꯅꯕ ꯃꯍꯩ ꯅꯤꯡꯊꯤꯅ ꯇꯝꯒꯗꯕꯅꯤ꯫ ꯏꯆꯥꯅ ꯍꯌꯦꯡ ꯆꯥꯎꯔꯒ ꯂꯝꯗꯝ ꯑꯁꯤꯕꯨ ꯉꯥꯛꯀꯗꯕꯅꯤ" ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯣꯏꯗꯕ ꯑꯃ ꯉꯥꯡꯗꯨꯅ ꯃꯆꯥ ꯄꯥꯔꯤꯕꯨ ꯃꯊꯧꯅꯥ ꯄꯤꯔꯝꯃꯤ꯫ ꯃꯈꯥ ꯇꯥꯅ ꯃꯃꯥ ꯈꯣꯝꯐꯟꯕꯤꯅ ꯐꯛꯂꯥꯡꯗ ꯉꯥꯗꯨꯅ ꯊꯝꯂꯤꯕ ꯁꯤꯡ ꯃꯇꯦꯛ ꯑꯃ ꯂꯧꯗꯨꯅ ꯃꯆꯥꯒꯤ ꯃꯃꯥꯡꯗ ꯂꯩꯄꯥꯛꯇ ꯀꯣꯏꯅ ꯂꯩ ꯑꯃ ꯌꯦꯛꯂꯒ ꯍꯥꯏꯔꯛꯂꯝꯃꯤ, "ꯃꯁꯤꯅ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯃꯥꯂꯦꯝ ꯑꯁꯤꯅꯤ꯫ ꯑꯗꯨꯒ ꯃꯁꯤꯅ ꯃꯊꯛꯀꯤ ꯑꯀꯣꯏꯕꯁꯤꯗꯅ ꯈꯣꯌꯨꯝ ꯂꯥꯏꯁꯤꯡ ꯂꯩꯔꯤꯕꯅꯤ꯫ ꯂꯥꯏꯁꯤꯡꯒꯤ ꯃꯔꯛꯇ ꯑꯐꯕ ꯂꯥꯏ ꯃꯥꯂꯦꯝ ꯑꯁꯤꯕꯨ ꯉꯥꯛ ꯁꯦꯟꯕꯤꯕ, ꯑꯗꯨꯒ ꯐꯠꯇꯕ ꯂꯥꯏ ꯃꯥꯂꯦꯝ ꯑꯁꯤꯕꯨ ꯃꯥꯡꯍꯟꯕ ꯀꯥꯡꯂꯨꯞ ꯑꯅꯤ ꯂꯩ꯫ ꯑꯗꯨꯒꯅꯦ, ꯐꯠꯇꯕ ꯂꯥꯏꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯐꯠꯇꯕ ꯂꯥꯏꯁꯤꯡ ꯑꯁꯤꯗꯤ ꯁꯔꯣꯏ ꯉꯥꯔꯣꯏ ꯀꯧꯏ꯫ ꯃꯁꯤꯒ ꯃꯥꯟꯅꯅ ꯃꯤꯑꯣꯏꯕꯗꯁꯨ ꯀꯥꯡꯂꯨꯞ ꯑꯅꯤ ꯂꯩ"꯫ ꯃꯆꯥ ꯄꯥꯔꯤ ꯃꯤꯍꯦꯟꯕ ꯃꯃꯥꯅ ꯇꯥꯛꯂꯤꯕ ꯑꯗꯨ ꯃꯨꯟꯅ ꯇꯥꯔꯝꯃꯤ꯫ ꯃꯤꯌꯥꯝꯒꯤ ꯑꯐꯕ ꯊꯕꯛ ꯇꯧꯕ, ꯑꯐꯕ ꯋꯥꯈꯜ ꯈꯟꯕ ꯃꯤꯑꯣꯏꯕ, ꯑꯗꯨꯒ ꯃꯤꯒꯤ ꯐꯠꯇꯅꯕꯇ ꯇꯧꯕ, ꯐꯠꯇꯕ ꯋꯥꯈꯜ ꯈꯟꯕ, ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏ ꯑꯁꯤꯕꯨ ꯃꯥꯡꯍꯟꯅꯕ ꯇꯧꯕ ꯃꯤꯑꯣꯏꯕ ꯀꯥꯡꯂꯨꯞ ꯑꯅꯤ ꯑꯁꯤꯅꯤ꯫ ꯐꯠꯇꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯗꯤ ꯐꯠꯇꯕ ꯂꯥꯏ ꯁꯔꯣꯏ ꯉꯥꯔꯣꯏꯁꯤꯡꯅ ꯑꯣꯜꯂꯛꯄꯅꯤ꯫ ꯏꯃꯥꯒꯤ ꯄꯥꯔꯤ, ꯅꯍꯥꯛꯅ ꯍꯌꯦꯡ ꯆꯥꯎꯔꯒ ꯃꯍꯩ ꯅꯤꯡꯊꯤꯅ ꯍꯩꯔꯕ ꯃꯇꯝꯗ ꯐꯠꯇꯕ ꯃꯈꯣꯏꯁꯤꯡꯁꯤꯗꯒꯤ ꯈꯨꯟꯅꯥꯏ ꯑꯁꯤꯕꯨ ꯀꯟꯒꯗꯕꯅꯤꯀꯣ" ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯥꯛꯂꯝꯃꯤ꯫ ꯇꯝꯕ ꯁꯥꯔꯦ ꯐꯥꯗ꯭ꯔꯤꯕ ꯃꯤꯍꯦꯟꯕꯁꯨ ꯃꯍꯥꯛꯀꯤ ꯄꯂꯦꯝꯅ ꯍꯥꯏꯔꯤꯕ ꯑꯗꯨꯃꯛ ꯄꯥꯡꯊꯣꯛꯀꯦ ꯍꯥꯏꯅ ꯈꯟꯈꯤ꯫ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤꯗꯨꯅ ꯆꯍꯤ ꯀꯌꯥ ꯍꯧꯖꯤꯟꯈꯤꯔꯝꯃꯤ꯫ ꯌꯥꯡꯒꯣꯏ ꯃꯤꯍꯦꯟꯕ ꯆꯍꯤ 22 ꯁꯨꯔꯗꯨꯅ ꯂꯩꯄꯥꯛ ꯀꯣꯅꯨꯡꯒꯤ ꯂꯥꯂꯨꯛ ꯀꯥꯗꯨꯅ ꯂꯩꯄꯥꯛꯀꯤ ꯊꯧꯗꯥꯡ ꯌꯥꯔꯛꯂꯝꯃꯤ꯫ ꯃꯤꯍꯦꯟꯕꯅ ꯆꯠꯈꯤꯕ ꯂꯥꯟꯐꯝ ꯄꯨꯝꯕ ꯃꯥꯏ ꯄꯥꯛꯂꯝꯃꯤ꯫ ꯆꯨꯝꯅ ꯃꯥꯏ ꯄꯥꯛꯄ ꯈꯛꯇ ꯅꯠꯇꯅ ꯃꯍꯥꯛ ꯃꯊꯟꯇꯅ ꯌꯦꯛꯅꯕꯒꯤ ꯇꯦꯡꯒꯣꯜ ꯑꯃ ꯃꯥꯌꯣꯛꯅꯗꯨꯅ ꯉꯝꯂꯛꯄ ꯀꯌꯥꯁꯨꯅꯤ꯫ ꯃꯁꯤꯅ ꯃꯤꯍꯦꯟꯕꯕꯨ ꯂꯥꯟꯃꯤꯁꯤꯡ ꯑꯃꯗꯤ ꯅꯤꯡꯊꯧꯅ ꯌꯥꯝꯅ ꯏꯀꯥꯏ ꯈꯨꯝꯅꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯊꯛꯇ ꯃꯤꯍꯦꯟꯕꯒꯤ ꯃꯁꯥꯗ ꯈꯨꯠꯂꯥꯏꯅ ꯁꯣꯛꯄ ꯉꯝꯗꯕ ꯑꯁꯤꯗ ꯑꯉꯛꯄ ꯑꯣꯏꯅꯔꯝꯃꯤ ꯑꯃꯗꯤ ꯂꯥꯟꯃꯤꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯊꯧꯕ ꯂꯥꯟꯃꯤ ꯑꯃ ꯑꯣꯏꯔꯛꯂꯝꯃꯤ꯫ ꯀꯣꯅꯨꯡꯗꯅꯤ ꯅꯤꯡꯊꯧ ꯑꯃꯗꯤ ꯐꯝꯅꯥꯏꯕ ꯈꯔ ꯋꯥ ꯈꯟꯅꯔꯝꯃꯤ꯫ "ꯍꯟꯗꯛꯀꯤ ꯂꯥꯟꯐꯝ ꯑꯁꯤꯗꯤ ꯂꯥꯟ ꯑꯣꯏꯅꯗꯤ ꯁꯣꯛꯅꯔꯒꯨꯝꯁꯤ꯫ ꯃꯐꯝ ꯑꯃ ꯍꯥꯏꯅꯔꯒ ꯃꯈꯣꯏꯒꯤ ꯂꯥꯟꯗ ꯈ꯭ꯋꯥꯏꯗꯒꯤ ꯀꯟ ꯊꯧꯕ ꯍꯩꯁꯤꯡꯕ ꯂꯥꯟꯃꯤ ꯑꯃꯒ ꯑꯩꯈꯣꯏꯒꯤ ꯑꯃꯒ ꯄꯨꯊꯣꯛꯅꯔꯒ ꯆꯥꯡꯌꯦꯡꯅꯍꯜꯂꯒ ꯂꯣꯏꯁꯟꯅꯁꯤ ꯍꯥꯏꯅ ꯌꯥꯅꯔꯦ꯫ ꯃꯁꯤꯅ ꯂꯝ ꯍꯟꯗꯣꯛꯇꯕ ꯂꯦꯞꯅꯔꯒꯅꯤ"꯫ ꯐꯝꯅꯥꯏꯕ ꯑꯃꯅ, "ꯃꯗꯨꯅ ꯐꯔꯦ ꯏꯅꯤꯡꯊꯧ꯫ ꯑꯩꯈꯣꯏꯒꯤꯗꯤ ꯊꯥꯒꯗꯧꯔꯤꯕ ꯆꯥꯏꯅꯔꯣꯏ ꯑꯊꯧꯕꯗꯤ ꯌꯥꯡꯒꯣꯏ ꯃꯤꯍꯦꯟꯕ ꯊꯥꯕ ꯇꯥꯕꯅꯤ꯫
ꯐꯝꯅꯥꯏꯕ ꯑꯃꯅ ꯑꯃꯨꯛ ꯃꯍꯥꯛ ꯊꯥꯕꯅ ꯁꯣꯏꯔꯣꯏ ꯃꯍꯥꯛꯅ ꯆꯠꯄ ꯂꯥꯟꯐꯝ ꯄꯨꯝꯕ ꯃꯊꯟꯇꯅ ꯌꯦꯛꯅꯕ ꯇꯦꯡꯒꯣꯜ ꯑꯃ ꯃꯥꯌꯣꯛꯅꯗꯨꯅ ꯉꯝꯂꯛꯈ꯭ꯔꯕꯅꯤ ꯃꯍꯥꯛꯀꯤ ꯊꯥꯡꯒꯤ ꯊꯥꯡꯌꯥꯗ ꯌꯦꯛꯅꯕ ꯀꯌꯥ ꯀꯌꯥ ꯇꯨꯈ꯭ꯔꯕꯅꯤ ꯃꯍꯥꯛ ꯊꯥꯕꯅ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯃꯥꯏ ꯄꯥꯛꯀꯅꯤ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯉꯛꯂꯤꯕꯗꯤ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡꯗ ꯈꯨꯠꯂꯥꯏ ꯑꯃꯠꯇ ꯁꯣꯛꯄ ꯉꯝꯗꯦ ꯂꯥꯟꯃꯤꯁꯤꯡꯅ ꯆꯤꯕꯣꯟ ꯉꯥꯡꯅꯕꯗ ꯊꯥꯡꯅ ꯌꯥꯟꯕꯗ ꯆꯪꯗꯦ ꯍꯥꯏꯅꯁꯨ ꯍꯥꯏꯅꯕ ꯑꯩꯍꯥꯛ ꯇꯥꯔꯦ ꯃꯁꯤꯕꯨ ꯆꯨꯝꯂꯤꯒꯗ꯭ꯔꯥ ꯐꯝꯅꯥꯏꯕ ꯑꯃꯅ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯏꯅꯤꯡꯊꯧ ꯃꯤꯍꯦꯟꯕ ꯑꯁꯤ ꯂꯥꯟꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯩꯁꯤꯡꯕ ꯂꯥꯟꯒꯤ ꯃꯍꯩꯁꯨ ꯁꯨꯅ ꯍꯩꯔꯕ ꯂꯥꯟꯃꯤ ꯑꯃꯅꯤ ꯑꯩꯈꯣꯏ ꯄꯨꯝꯕꯅ ꯈꯪꯅꯔꯕꯅꯤ ꯇꯦꯡꯒꯣꯜ ꯑꯃ ꯃꯊꯟꯇꯅ ꯉꯝꯂꯤꯕꯅꯤ ꯃꯁꯤꯗ ꯑꯗꯨ ꯍꯥꯏꯅꯕ ꯑꯣꯏꯔꯝꯒꯅꯤ ꯏꯅꯤꯡꯊꯧ ꯐꯝꯅꯥꯏꯕ ꯑꯃꯅ ꯑꯃꯨꯛ ꯃꯍꯥꯛꯀꯤ ꯃꯃꯤꯡꯗ ꯌꯥꯡꯒꯣꯏ ꯍꯥꯏꯅ ꯍꯥꯞꯂꯤꯕꯁꯦ ꯑꯆꯝꯕ ꯃꯤꯡꯂꯦꯟ ꯅꯠꯇꯦ ꯑꯃꯨꯛꯇ ꯈꯟꯊꯕꯤꯌꯨ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤ ꯑꯃꯠꯇ ꯂꯩꯄꯥꯛ ꯑꯁꯤꯒꯤ ꯐꯝꯊꯧ ꯄꯥꯏꯔꯤꯕ ꯑꯩꯈꯣꯏꯗꯒꯤ ꯍꯧꯅ ꯃꯤꯡꯂꯦꯟ ꯑꯁꯤ ꯇꯞꯄ ꯑꯃꯠꯇ ꯂꯩꯇꯦ ꯃꯤꯡꯂꯦꯟ ꯑꯁꯤ ꯁꯥꯒꯩꯁꯨ ꯅꯠꯇꯦ ꯂꯝꯗꯝ ꯑꯁꯤꯒꯤ ꯍꯧꯈ꯭ꯔꯕ ꯈꯣꯌꯨꯝ ꯃꯇꯤꯛ ꯆꯦꯟꯈꯤꯕ ꯅꯤꯡꯊꯧꯔꯦꯜ ꯑꯣꯏꯈꯤꯕ ꯈꯔꯗ ꯇꯞꯈꯤꯕ ꯃꯤꯡꯂꯦꯟꯅꯤ ꯑꯗꯨꯅ ꯑꯔꯥꯏꯕꯗꯤ ꯑꯣꯏꯔꯣꯏ ꯃꯌꯨꯝꯁꯨ ꯄꯥꯟꯗ꯭ꯔꯤꯕꯤ ꯅꯨꯔꯥꯕꯤ ꯂꯥꯏꯅꯤꯡꯕꯤ ꯈꯣꯝꯍꯟꯕꯤꯅ ꯃꯇꯧ ꯀꯔꯝꯅ ꯐꯪꯈ꯭ꯔꯤꯕ ꯅꯤꯡꯊꯧ ꯑꯃꯗꯤ ꯐꯝꯅꯥꯏꯕ ꯑꯇꯩ ꯑꯗꯨ ꯋꯥꯈꯜ ꯈꯟꯊꯅꯔꯛꯂꯝꯃꯤ ꯐꯝꯅꯥꯏꯕ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯛꯏ ꯍꯟꯗꯛ ꯃꯤꯍꯦꯟꯕꯕꯨ ꯊꯥꯒꯗꯧꯔꯤꯕ ꯆꯥꯏꯅꯕ ꯑꯁꯤꯅ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯈꯪꯂꯤꯕ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯃꯍꯥꯛꯀꯤ ꯃꯔꯝꯗ ꯈꯪꯕ ꯁꯣꯏꯗꯅ ꯉꯝꯂꯒꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯋꯥ ꯑꯁꯤ ꯇꯥꯕꯗ ꯅꯤꯡꯊꯧ ꯑꯃꯗꯤ ꯐꯝꯅꯥꯏꯕ ꯑꯇꯩꯗꯨ ꯆꯨꯝꯃꯤ ꯍꯥꯏꯅ ꯌꯦꯡꯅꯔꯛꯂꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯃꯤꯍꯦꯟꯕꯗꯤ ꯀꯣꯅꯨꯡꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯂꯩꯕ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯃꯤ ꯃꯍꯥꯛꯀꯤ ꯄꯂꯦꯝꯗꯤ ꯃꯈꯣꯏꯒꯤ ꯈꯨꯡꯒꯪꯒꯤ ꯂꯥꯏꯁꯪ ꯑꯃꯗ ꯂꯩꯍꯧꯏ ꯑꯁꯨꯝꯅ ꯃꯤꯍꯦꯟꯕ ꯆꯥꯏꯅꯕ ꯆꯠꯄ ꯅꯣꯡꯃ ꯋꯥꯠꯂꯤꯉꯩꯗ ꯃꯥꯒꯤ ꯄꯣꯛꯅꯐꯝ ꯈꯨꯡꯒꯪꯗ ꯃꯥꯒꯤ ꯄꯂꯦꯝꯅ ꯂꯩꯔꯤꯕ ꯂꯥꯏꯁꯪ ꯑꯗꯨꯗ ꯃꯥꯒꯤ ꯄꯂꯦꯝꯕꯨ ꯈꯨꯔꯨꯝꯖꯕ ꯎꯅꯕ ꯂꯥꯛꯂꯝꯃꯤ ꯈꯣꯝꯍꯟꯕꯤ ꯂꯥꯏꯁꯪ ꯑꯗꯨꯒꯤ ꯃꯅꯤꯡꯗ ꯆꯦꯜꯂꯤꯕ ꯇꯨꯔꯦꯜ ꯃꯆꯥ ꯑꯃꯗ ꯏꯁꯤꯡ ꯁꯣꯛꯇꯨꯅ ꯂꯩꯔꯝꯃꯤ ꯃꯆꯥ ꯄꯥꯔꯤ ꯂꯥꯛꯄ ꯎꯕꯗ ꯍꯔꯥꯎꯅ ꯃꯣꯃꯣꯟ ꯅꯣꯛꯆꯔꯒ ꯏꯆꯥ ꯂꯥꯛꯑꯦꯗꯅ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯥꯕꯨ ꯇꯔꯥꯝꯅ ꯀꯧꯁꯤꯜꯂꯤ ꯃꯤꯍꯦꯟꯕ ꯃꯃꯥꯕꯨ ꯈꯨꯔꯨꯝꯖꯔꯒ ꯏꯃꯥꯗꯤ ꯅꯨꯡꯉꯥꯏꯅ ꯂꯩꯕꯤꯔꯝꯃꯤꯗ ꯎꯗꯕꯁꯨ ꯀꯨꯏꯔꯛꯄꯒ ꯏꯃꯥꯕꯨ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯔꯝꯒꯗ꯭ꯔꯥ ꯃꯤꯄꯥꯏꯖꯔꯨꯔꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯈꯣꯝꯍꯟꯕꯤ ꯃꯆꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯏꯃꯥꯗꯤ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕ ꯂꯩꯇꯦ ꯅꯍꯥꯛ ꯏꯃꯥꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯍꯥꯏꯅꯤꯡꯕ ꯃꯥꯜꯂꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯤꯍꯦꯟꯕ ꯃꯃꯥꯅ ꯃꯥꯅ ꯍꯥꯏꯗꯧꯔꯤꯕ ꯋꯥ ꯑꯁꯤ ꯍꯥꯟꯅ ꯈꯪꯂꯕ ꯖꯥꯠꯂꯥ ꯍꯥꯏꯅ ꯈꯜꯂꯤ ꯏꯃꯥ ꯑꯩ ꯏꯃꯥꯗꯒꯤ ꯊꯧꯖꯥꯜ ꯅꯤꯖꯒꯦ ꯈꯨꯔꯨꯝꯖꯒꯦ ꯍꯥꯏꯅ ꯂꯥꯛꯆꯕꯅꯤ ꯅꯍꯥꯛꯅ ꯏꯃꯥꯒꯤ ꯅꯥꯛꯇ ꯆꯪꯂꯛꯂꯤꯕ ꯃꯑꯣꯡꯗ ꯏꯃꯥꯅ ꯈꯪꯈ꯭ꯔꯕꯅꯤ ꯅꯤꯡꯊꯧꯒꯤ ꯀꯔꯝꯕ ꯌꯥꯊꯪ ꯊꯥꯡꯊꯔꯛꯂꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯪꯂꯛꯂꯝꯃꯤ ꯏꯃꯥ ꯑꯩ ꯆꯥꯏꯅꯕ ꯆꯠꯄ ꯇꯥꯔꯦ ꯃꯁꯤꯒꯤꯗꯃꯛ ꯏꯃꯥꯕꯨ ꯈꯨꯔꯨꯝꯖꯕ ꯂꯥꯛꯆꯕꯅꯤ ꯈꯣꯝꯍꯟꯕꯤꯅ ꯃꯆꯥꯗ ꯌꯦꯡꯂꯒ ꯏꯆꯥꯕꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯕ ꯃꯥꯂꯦꯝꯗ ꯄꯣꯛꯇ꯭ꯔꯤ ꯏꯆꯥꯅ ꯁꯣꯏꯗꯅ ꯉꯝꯒꯅꯤ ꯑꯗꯨꯕꯨ ꯏꯃꯥꯒꯤ ꯄꯥꯔꯤ ꯆꯥꯏꯅꯕ ꯑꯁꯤꯒꯤ ꯇꯨꯡꯗꯒꯤ ꯅꯍꯥꯛꯀꯤ ꯃꯔꯝꯗ ꯂꯩꯄꯥꯛ ꯃꯤꯌꯥꯝ ꯑꯃꯗꯤ ꯀꯣꯅꯨꯡꯗ ꯆꯤꯕꯣꯟ ꯉꯥꯡꯅꯔꯤꯕ ꯏꯆꯥꯒꯤ ꯑꯔꯣꯟꯕ ꯄꯨꯝꯕ ꯁꯥꯐꯣꯡꯂꯒꯅꯤ ꯑꯗꯨꯅ ꯏꯃꯥꯒꯤ ꯄꯥꯔꯤ ꯅꯍꯥꯛ ꯇꯥꯏꯕꯪ ꯃꯤꯗ ꯅꯠꯇꯅ ꯈꯣꯌꯨꯝꯁꯤꯡꯅ ꯐꯥꯎꯕ ꯌꯦꯡꯁꯤꯜꯂꯛꯀꯅꯤ ꯃꯁꯤꯒꯤꯗꯃꯛ ꯅꯍꯥꯛ ꯁꯦꯝ ꯁꯥꯒꯗꯕꯅꯤꯀꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯥꯒꯤ ꯀꯣꯛꯇ ꯅꯨꯡꯁꯤꯅ ꯅꯥꯟꯊꯕꯤꯔꯝꯃꯤ ꯆꯥꯏꯅꯕ ꯅꯨꯃꯤꯠꯇꯨꯅꯤ ꯂꯝ ꯑꯅꯤꯒꯤ ꯅꯤꯡꯊꯧ ꯑꯉꯝ ꯑꯊꯧ ꯐꯝꯅꯥꯏꯕꯁꯤꯡ ꯑꯃꯗꯤ ꯂꯥꯟꯃꯤꯁꯤꯡ ꯂꯥꯞꯇꯛꯅ ꯆꯥꯏꯅꯕꯨꯡ ꯑꯗꯨꯗꯒꯤ ꯂꯩꯔꯝꯃꯤ ꯄꯥꯛ ꯆꯥꯎꯔꯕ ꯂꯝꯍꯥꯡ ꯑꯗꯨꯗ ꯃꯤꯍꯦꯟꯕ ꯑꯃꯗꯤ ꯃꯥꯒꯤ ꯂꯝꯕꯥ ꯑꯗꯨ ꯃꯥꯌꯣꯛꯅꯅꯕ ꯃꯁꯥ ꯃꯁꯥꯒꯤ ꯈꯨꯠꯂꯥꯏ ꯇꯥ ꯑꯅꯤ ꯊꯥꯡꯁꯥꯡ ꯑꯃ ꯑꯃꯗꯤ ꯂꯤꯔꯨꯡ ꯇꯦꯟ ꯄꯥꯏꯗꯨꯅ ꯊꯣꯔꯛꯂꯝꯃꯤ ꯆꯥꯏꯅꯕꯒꯤ ꯆꯠꯅ ꯀꯥꯡꯂꯣꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯥꯏꯅꯒꯗꯧꯔꯤꯕ ꯂꯝꯕꯥ ꯑꯅꯤ ꯑꯗꯨ ꯅꯨꯡꯁꯤꯅꯅ ꯃꯥꯅ ꯄꯨꯔꯛꯄ ꯆꯥꯛꯌꯣꯝ ꯆꯥꯃꯤꯟꯅꯩ ꯌꯨꯌꯣꯝ ꯊꯛꯃꯤꯟꯅꯔꯕ ꯃꯇꯨꯡꯗ ꯆꯥꯏꯅꯕꯨꯡ ꯑꯗꯨꯒꯤ ꯄꯨꯡ ꯑꯅꯤꯗ ꯂꯥꯞꯅ ꯃꯥꯌꯣꯛꯅꯗꯨꯅ ꯃꯤꯍꯦꯟꯕ ꯑꯃꯗꯤ ꯃꯥꯒꯤ ꯂꯝꯕꯥ ꯑꯗꯨ ꯂꯦꯞꯅꯔꯝꯃꯤ ꯌꯥꯅꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯤꯍꯦꯟꯕꯒꯤ ꯂꯝꯕꯥ ꯑꯗꯨꯅ ꯍꯥꯟꯅ ꯇꯥ ꯍꯨꯜꯂꯛꯂꯝꯃꯤ ꯇꯥ ꯑꯗꯨ ꯃꯤꯍꯦꯟꯕꯒꯤ ꯃꯁꯥꯗ ꯄꯥꯜꯂꯝꯗꯦ ꯃꯥꯒꯤ ꯂꯝꯕꯥ ꯑꯃꯗꯤ ꯂꯥꯞꯅ ꯌꯦꯡꯂꯛꯂꯤꯕꯁꯤꯡ ꯑꯗꯨꯁꯨ ꯉꯛꯅꯔꯝꯃꯤ ꯑꯗꯨꯕꯨ ꯃꯈꯨꯠ ꯆꯨꯝꯗꯕꯒꯤꯅꯤ ꯍꯥꯏꯅ ꯈꯟꯗꯣꯛꯅꯔꯝꯃꯤ ꯑꯗꯨꯕꯨ ꯑꯃꯨꯛꯀꯁꯨ ꯇꯥ ꯑꯃ ꯑꯃꯨꯛ ꯍꯨꯜꯂꯛꯄꯗꯨꯁꯨ
ꯃꯤꯍꯦꯟꯕꯗ ꯄꯥꯜꯂꯝꯗꯦ꯫ ꯃꯌꯥꯝꯗꯨ ꯌꯥꯝꯅ ꯉꯛꯅꯔꯝꯃꯤ꯫ ꯃꯤꯍꯦꯟꯕꯒꯤ ꯂꯝꯕꯥ ꯑꯗꯨꯅ ꯃꯥꯅ ꯍꯨꯜꯂꯤꯕ ꯇꯥ ꯑꯗꯨ ꯃꯤꯍꯦꯟꯕꯒꯤ ꯃꯁꯥ ꯌꯧꯔꯛꯄꯗ ꯊꯩꯗꯣꯛꯈꯤꯕꯒꯨꯝ ꯎꯔꯝꯃꯤ꯫ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯃꯤꯍꯦꯟꯕꯒꯤ ꯃꯇꯥꯡ ꯂꯥꯛꯇꯨꯅ ꯃꯥꯅ ꯇꯥ ꯑꯃꯨꯛ ꯍꯨꯟꯕꯗ ꯃꯥꯒꯤ ꯂꯝꯕꯥ ꯑꯗꯨꯒꯤ ꯊꯕꯥꯛꯇ ꯌꯨꯡꯂꯒ ꯄꯨꯡ ꯃꯊꯛꯇꯨꯗꯒꯤ ꯇꯥꯅ ꯆꯦꯜꯂꯒ ꯂꯩꯃꯥꯏꯗ ꯇꯥꯈꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯤꯍꯦꯟꯕꯅ ꯃꯥꯒꯤ ꯂꯝꯕꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯕꯗ ꯃꯥꯒꯤ ꯂꯝꯕꯥ ꯑꯗꯨꯅ ꯂꯩꯃꯥꯏꯗ ꯇꯨꯔꯒ ꯋꯥꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯃꯔꯨꯞ, ꯃꯔꯨꯞꯇꯤ ꯑꯆꯝꯕ ꯃꯤꯑꯣꯏ ꯅꯠꯇꯦ꯫ ꯃꯔꯨꯞꯄꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯕ ꯀꯅꯥꯁꯨ ꯂꯩꯔꯣꯏ"꯫ ꯃꯤꯍꯦꯟꯕꯅ ꯃꯔꯨꯞ ꯍꯥꯏꯅ ꯍꯥꯏꯔꯒ ꯆꯠꯅꯕꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯒꯤ ꯂꯝꯕꯥ ꯑꯗꯨꯕꯨ ꯑꯔꯣꯏꯕ ꯈꯨꯠꯂꯥꯏ ꯊꯥꯗꯨꯅ ꯂꯨꯔꯦꯜ ꯀꯛꯂꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯌꯦꯛꯅꯕꯒꯤ ꯃꯥꯏꯀꯩ ꯑꯗꯨꯁꯨ ꯃꯤꯍꯦꯟꯕ ꯍꯣꯏꯒꯤ ꯃꯥꯏꯀꯩ ꯑꯗꯨꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯉꯛꯅꯔꯝꯃꯤ꯫ ꯃꯤꯍꯦꯟꯕꯒꯤ ꯃꯔꯝꯗ ꯍꯥꯏꯅꯔꯤꯕ ꯃꯌꯥꯝ ꯑꯁꯤ ꯆꯨꯝꯂꯦ ꯍꯥꯏꯕꯁꯨ ꯈꯪꯅꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯤꯍꯦꯟꯕꯒꯤ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯋꯥꯈꯜꯗ ꯃꯤꯍꯦꯟꯕꯁꯤ ꯀꯅꯥꯅꯣ, ꯃꯇꯧ ꯀꯔꯝꯅ ꯂꯥꯏꯅꯤꯡꯕꯤ ꯈꯣꯝꯍꯟꯕꯤꯅ ꯐꯪꯈꯤꯕꯅꯣ ꯍꯥꯏꯕ ꯑꯗꯨ ꯊꯤꯗꯣꯛꯂꯒꯦ ꯍꯥꯏꯅ ꯐꯠꯇꯕ ꯋꯥꯈꯜ ꯑꯃꯒ ꯂꯣꯏꯅꯅ ꯈꯟꯈꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯥꯒꯤ ꯑꯔꯣꯟꯕ ꯃꯤ ꯈꯔ ꯊꯥꯗꯣꯛꯇꯨꯅ ꯃꯤꯍꯦꯟꯕꯒꯤ ꯃꯔꯝꯗ ꯊꯤꯕ ꯍꯧꯔꯛꯈꯤ꯫ ꯂꯥꯏꯅꯤꯡꯕꯤ ꯈꯣꯝꯍꯟꯕꯤꯅ ꯂꯩꯔꯤꯕ ꯂꯥꯏꯁꯪ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯈꯣꯝꯍꯟꯕꯤꯗ ꯀꯤꯍꯟꯗꯨꯅ ꯃꯆꯥꯒꯤ ꯃꯔꯝꯗ ꯍꯪꯈꯤ꯫ ꯑꯗꯨꯕꯨ ꯈꯣꯝꯍꯟꯕꯤꯅ ꯍꯥꯏꯗꯣꯛꯇꯕꯗꯒꯤ ꯂꯥꯏꯁꯪ ꯑꯗꯨꯗ ꯂꯩꯔꯕ ꯄꯣꯠꯆꯩꯁꯤꯡ ꯆꯈꯥꯏꯗꯨꯅ ꯊꯨꯒꯥꯏꯗꯨꯅ ꯆꯠꯈꯤ꯫ ꯈꯣꯝꯍꯟꯕꯤꯅ ꯌꯥꯝꯅ ꯁꯥꯎꯅ, "ꯅꯈꯣꯏ ꯆꯩꯕꯤ ꯆꯩꯊꯦꯡ ꯁꯣꯏꯗꯅ ꯐꯪꯕ ꯑꯣꯏꯌꯨ" ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯥꯎꯅ ꯍꯥꯏꯔꯛꯈꯤ꯫ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯃꯤꯍꯦꯟꯕ ꯃꯥꯒꯤ ꯄꯂꯦꯝꯒꯤ ꯅꯥꯛꯇ ꯊꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯤꯍꯦꯟꯕ ꯆꯪꯁꯤꯜꯂꯛꯂꯒ, "ꯏꯃꯥ, ꯏꯃꯥ, ꯁꯣꯛꯄ꯭ꯔꯣ? ꯅꯤꯡꯊꯧꯒꯤ ꯃꯤꯁꯤꯡꯅꯔꯦ ꯏꯃꯥ" ꯍꯥꯏꯅ ꯐꯤꯡꯅ ꯍꯪꯂꯛꯂꯝꯃꯤ꯫ ꯈꯣꯝꯍꯟꯕꯤꯅ ꯇꯞꯅ, "ꯇꯞꯊꯧ ꯄꯥꯔꯤ, ꯍꯥꯟꯅ ꯁꯥꯎꯔꯕꯗꯤ ꯃꯤꯅ ꯂꯥꯛꯆꯒꯅꯤ. ꯏꯃꯥ, ꯅꯆꯥ ꯂꯩꯔꯤꯉꯩꯗ ꯏꯃꯥꯒꯤ ꯅꯇꯨ ꯅꯥꯝꯃ ꯁꯣꯛꯄ ꯌꯥꯔꯣꯏ. ꯅꯤꯡꯊꯧꯁꯨ ꯑꯣꯏꯁꯅꯨ. ꯏꯃꯥꯗ ꯁꯣꯛꯂꯕꯗꯤ ꯅꯆꯥꯅ ꯌꯥꯏꯕꯤ ꯂꯧꯒꯅꯤ. ꯅꯤꯡꯊꯤꯖꯅ ꯂꯩꯕꯤꯌꯨ ꯏꯃꯥ, ꯅꯆꯥ ꯆꯠꯆꯔꯨꯈꯤꯒꯦ" ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯣꯂꯨꯛꯂꯝꯂꯒ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯆꯠꯈꯤ꯫ ꯈꯣꯝꯍꯟꯕꯤꯅ ꯃꯆꯥ ꯆꯠꯈꯤꯕ ꯑꯗꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯃꯇꯝ ꯑꯁꯤ ꯈꯣꯌꯨꯝ ꯂꯥꯏꯁꯤꯡꯕꯨ ꯏꯔꯥꯠꯄ ꯃꯇꯝ ꯑꯣꯏꯔꯛꯂꯝꯃꯤ꯫ ꯀꯣꯅꯨꯡꯗ ꯂꯥꯠꯂꯤꯕ ꯂꯥꯏꯁꯤꯡ ꯅꯤꯡꯊꯧꯅ ꯂꯨꯆꯤꯡꯗꯨꯅ ꯏꯔꯥꯠ ꯊꯧꯅꯤ ꯄꯥꯡꯊꯣꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯣꯅꯨꯡꯒꯤ ꯂꯥꯏꯁꯤꯡꯒꯤ ꯃꯅꯨꯡꯗ ꯊꯣꯡꯉꯥꯂꯦꯜ ꯀꯧꯕ ꯑꯁꯤꯕꯒꯤ ꯂꯥꯏ ꯑꯁꯤꯗ ꯃꯥꯕꯨ ꯏꯔꯥꯠ ꯊꯧꯅꯤꯕꯗ ꯄꯣꯛꯄꯗ ꯉꯥꯏꯔꯤꯕ ꯑꯉꯥꯡ 3 ꯂꯥꯗ ꯊꯝꯂꯒ ꯀꯠꯄ ꯃꯊꯧ ꯇꯥꯔꯝꯃꯤ꯫ ꯊꯣꯡꯉꯥꯂꯦꯜꯗ ꯀꯠꯅꯕ ꯑꯉꯥꯡꯁꯤꯡ ꯐꯥꯔꯨꯅꯕ ꯅꯤꯡꯊꯧꯅ ꯃꯥꯒꯤ ꯆꯨꯔꯥꯟ ꯊꯥꯕ ꯍꯥꯏꯅ ꯈꯪꯅꯕ ꯑꯔꯣꯟꯕ ꯃꯤ ꯈꯔ ꯑꯍꯤꯡꯗ ꯊꯥꯗꯣꯛꯇꯨꯅ ꯂꯝ ꯑꯗꯨꯒꯤ ꯌꯨꯝ-ꯌꯨꯝꯗ ꯆꯠꯇꯨꯅ ꯄꯣꯛꯄꯗ ꯉꯥꯏꯔꯤꯕ ꯑꯉꯥꯡ 3 ꯄꯨꯔꯛꯅꯕ ꯊꯥꯗꯣꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯆꯨꯔꯥꯟ ꯊꯥꯕꯁꯤꯡ ꯑꯗꯨ ꯃꯤꯍꯦꯟꯕꯅ ꯃꯊꯪ-ꯃꯊꯪ ꯂꯝꯕꯤ ꯊꯠꯇꯨꯅ ꯍꯥꯠꯈꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯑꯁꯤꯕ ꯂꯥꯏ ꯊꯣꯡꯉꯥꯂꯦꯜꯒꯤ ꯆꯥꯛꯊꯥꯛ ꯐꯪꯗ꯭ꯔꯕꯗ ꯅꯤꯡꯊꯧ ꯑꯗꯨꯅ ꯈꯨꯔꯨꯝꯗꯨꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯄꯨꯛꯅꯤꯡꯗ ꯊꯣꯡꯉꯥꯂꯦꯜꯅ ꯃꯤꯍꯦꯟꯕꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯗꯨꯅ ꯃꯥꯕꯨ ꯍꯥꯠꯇ꯭ꯔꯕꯗꯤ ꯅꯤꯡꯊꯧꯗ ꯑꯌꯦꯠꯄ ꯑꯣꯏꯔꯛꯀꯅꯤ, ꯅꯤꯡꯊꯧꯐꯝ ꯐꯥꯎꯕ ꯃꯨꯜꯂꯛꯀꯅꯤ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯧ ꯃꯊꯟꯇꯅꯗꯤ ꯃꯤꯍꯦꯟꯕꯕꯨ ꯍꯥꯠꯄ ꯑꯣꯏꯊꯣꯛꯇꯦ ꯍꯥꯏꯅ ꯈꯟꯗꯨꯅ ꯊꯣꯡꯉꯥꯂꯦꯜꯒꯤ ꯃꯤꯔꯦꯜ ꯅꯤꯡꯊꯧ ꯆꯤꯡꯁꯤꯟꯗꯨꯅ ꯇꯦꯟꯕꯤ ꯌꯥꯏꯑꯣꯏꯕ ꯑꯃ ꯄꯤꯔꯛꯂꯝꯃꯤ꯫ ꯊꯣꯡꯉꯥꯂꯦꯜꯒꯤ ꯃꯤꯔꯦꯜ ꯅꯤꯡꯊꯧ ꯑꯗꯨꯗ ꯍꯦꯛ ꯆꯪꯈꯤꯕꯗ ꯑꯁꯣꯝꯗ ꯈꯣꯝꯍꯟꯕꯤꯗ ꯐꯥꯎꯗꯨꯅ ꯂꯥꯏꯁꯪ ꯑꯗꯨꯗꯒꯤ ꯑꯍꯤꯡ ꯑꯗꯨꯃꯛꯇꯗ ꯌꯥꯝꯅ ꯊꯨꯅ ꯂꯣꯟꯅ ꯃꯆꯥ ꯃꯤꯍꯦꯟꯕꯒꯤ ꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯃꯥꯒꯤ ꯄꯂꯦꯝ ꯁꯪ ꯃꯅꯨꯡꯗ ꯆꯪꯂꯛꯄ ꯑꯗꯨꯗ ꯃꯤꯍꯦꯟꯕꯅ ꯉꯛꯅ, "ꯏꯃꯥ, ꯑꯍꯤꯡ ꯑꯁꯤꯗ ꯏꯃꯥꯗꯤ ꯃꯇꯧ ꯀꯔꯝꯅ?" "ꯋꯥ ꯇꯞꯅ ꯉꯥꯡꯉꯨ ꯄꯥꯔꯤ, ꯏꯃꯥꯅ ꯂꯥꯛꯂꯤꯕꯁꯦ ꯌꯥꯝꯅ ꯂꯨꯕ ꯑꯃꯒꯤꯅꯤ." "ꯇꯥꯛꯄꯤꯌꯨ ꯏꯃꯥ." "ꯅꯍꯥꯛꯅ ꯅꯤꯡꯊꯧꯒꯤ ꯑꯔꯣꯟꯕ ꯃꯅꯥꯏ ꯆꯨꯔꯥꯟ ꯊꯥꯕꯁꯤꯡ ꯍꯥꯠꯂꯨꯕ ꯑꯗꯨꯗꯒꯤ ꯅꯤꯡꯊꯧꯅ ꯑꯁꯤꯕꯒꯤ ꯂꯥꯏ ꯊꯣꯡꯉꯥꯂꯦꯜꯗ ꯊꯧꯅꯤꯗꯨꯅ ꯍꯥꯏꯖꯕꯗꯒꯤ ꯊꯣꯡꯉꯥꯂꯦꯜꯒꯤ ꯃꯤꯔꯦꯜ ꯅꯤꯡꯊꯧꯗ ꯆꯪꯁꯤꯟꯗꯨꯅ ꯄꯥꯔꯤ ꯅꯪꯕꯨ ꯍꯥꯠꯅꯕ ꯄꯨꯁꯤꯟꯈ꯭ꯔꯦ꯫ ꯅꯪꯅ ꯊꯦꯡꯅꯒꯗꯧꯔꯤꯕꯁꯦ ꯃꯤꯑꯣꯏꯕ ꯅꯠꯇꯦ, ꯂꯥꯏꯁꯤꯡꯒꯤ ꯃꯅꯨꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯇꯤꯛ ꯂꯩꯕ ꯑꯃ ꯑꯣꯏꯔꯤꯕ ꯄꯨꯝꯅꯃꯛꯀꯤ ꯃꯄꯨ, ꯃꯍꯥꯛꯅ ꯐꯥꯎꯕ ꯂꯧꯁꯤꯟꯗꯅ ꯊꯝꯂꯝꯂꯕ ꯊꯣꯡꯉꯥꯂꯦꯜꯅꯤ꯫ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯄꯥꯔꯤ ꯅꯍꯥꯛꯄꯨ ꯁꯣꯛꯍꯟꯕ ꯑꯃꯗꯤ ꯌꯥꯏꯕꯤ ꯐꯥꯎꯕ ꯂꯧꯕ ꯉꯝꯕ ꯇꯦꯟꯕꯤ ꯌꯥꯏꯑꯣꯏꯕ ꯑꯃꯁꯨ ꯄꯥꯏꯈ꯭ꯔꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯣꯝꯍꯟꯕꯤꯅ ꯌꯣꯝꯗꯨꯅ ꯄꯨꯔꯛꯄ ꯂꯥꯏꯐꯤ ꯑꯃ ꯃꯆꯥ ꯄꯥꯔꯤꯗ ꯄꯤꯔꯝꯃꯤ꯫ "ꯁꯦ, ꯁꯤ ꯂꯧꯁꯤꯜꯂꯨ, ꯂꯥꯏꯐꯤꯅꯤ. ꯃꯁꯤ ꯁꯦꯠꯇꯨꯅ ꯃꯈꯣꯏꯒ ꯃꯥꯌꯣꯛꯅꯒꯗꯕꯅꯤ. ꯏꯃꯥ ꯍꯥꯟꯅ ꯆꯠꯂꯝꯂꯒꯦꯀꯣ ꯄꯥꯔꯤ." "ꯏꯃꯥ, ꯅꯆꯥꯒ ꯄꯨꯟꯅ ꯆꯠꯁꯦ." "ꯌꯥꯗꯦ ꯄꯥꯔꯤ, ꯏꯃꯥ ꯍꯥꯟꯅ ꯆꯠꯂꯝꯂꯒꯦ. ꯑꯗꯨꯗ ꯊꯤꯟꯊꯗꯅ ꯏꯃꯥꯒꯤ ꯅꯥꯛꯇ ꯅꯪ ꯂꯥꯛꯑꯣ. ꯅꯤꯡꯊꯧ ꯑꯗꯣ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ."
ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯁꯪ ꯑꯗꯨꯗꯒꯤ ꯊꯣꯛꯂꯒ ꯆꯠꯈꯤ꯫ ꯂꯥꯏꯅꯤꯡꯕꯤ ꯈꯣꯝꯍꯟꯕꯤꯅ ꯂꯥꯏꯁꯪ ꯌꯧꯔꯒ ꯂꯥꯏꯒꯤ ꯁꯦꯕꯥ ꯇꯧꯔꯤꯉꯩꯗ ꯂꯥꯏꯁꯪꯒꯤ ꯃꯄꯥꯟꯗ ꯅꯤꯡꯊꯧ ꯑꯗꯨ ꯃꯅꯥꯏ ꯈꯔꯒ ꯂꯣꯏꯅꯅ ꯁꯒꯣꯜ ꯈꯥꯝꯂꯒ ꯂꯥꯏꯁꯪ ꯃꯅꯨꯡꯗ ꯆꯪꯂꯛꯇꯨꯅ ꯂꯥꯏꯅꯤꯡꯕꯤ ꯈꯣꯝꯍꯟꯕꯤꯗ ꯃꯥꯒꯤ ꯃꯆꯥ ꯄꯥꯔꯤ ꯃꯤꯍꯦꯟꯕ ꯑꯁꯤ ꯀꯅꯥꯅꯣ, ꯃꯥꯅ ꯃꯇꯧ ꯀꯔꯝꯅ ꯐꯪꯈꯤꯕꯅꯣ ꯍꯥꯏꯅ ꯑꯁꯥꯎꯕ ꯑꯃꯒ ꯂꯣꯏꯅꯅ ꯍꯪꯂꯛꯂꯝꯃꯤ꯫ ꯈꯣꯝꯍꯟꯕꯤ ꯈꯨꯔꯨ ꯈꯨꯗ ꯀꯨꯟꯗꯨꯅ, "ꯏꯅꯤꯡꯊꯧ, ꯑꯩꯒꯤ ꯏꯆꯥ ꯄꯥꯔꯤ ꯑꯩꯅ ꯍꯦꯛ ꯄꯣꯛꯆꯕ ꯏꯆꯥꯅꯤ" ꯑꯁꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯅꯣꯂꯨꯛꯅ ꯈꯨꯝꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨ ꯌꯥꯝꯅ ꯁꯥꯎꯅ, "ꯂꯥꯏꯅꯤꯡꯕꯤ, ꯆꯤꯟꯊꯤꯕꯤ, ꯅꯪ ꯉꯁꯤꯗꯤ ꯆꯩꯔꯥꯛ ꯐꯪꯕ ꯇꯥꯕꯅꯤ" ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯒꯤ ꯃꯅꯥꯏ ꯑꯅꯤ ꯂꯥꯏꯅꯤꯡꯕꯤ ꯈꯣꯝꯍꯟꯕꯤꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ꯫ ꯏꯈꯪ ꯈꯪꯍꯧꯗꯅ ꯅꯥꯀꯟꯗꯒꯤ ꯃꯤꯍꯦꯟꯕ ꯆꯣꯡꯁꯤꯜꯂꯛꯂꯒ ꯃꯃꯥꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯤꯕ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏ ꯑꯅꯤ ꯑꯗꯨꯕꯨ ꯑꯃꯨꯛꯇꯗ ꯂꯨꯔꯦꯜ ꯀꯛꯊꯠꯂꯝꯃꯤ꯫ ꯃꯤꯍꯦꯟꯕꯅ ꯃꯃꯥꯕꯨ ꯍꯨꯒꯠꯂꯛꯂꯒ, "ꯏꯃꯥ, ꯈꯔ ꯂꯥꯞꯅ ꯂꯩꯕꯤꯌꯨ" ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯄꯂꯦꯝꯕꯨ ꯃꯅꯤꯡꯗ ꯂꯥꯞꯅ ꯂꯩꯍꯟꯈꯤ꯫ ꯃꯤꯍꯦꯟꯕ ꯃꯃꯥꯅ ꯄꯤꯔꯝꯕ ꯂꯥꯏꯐꯤ ꯑꯗꯨ ꯁꯦꯠꯂꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯅꯤꯡꯊꯧ ꯑꯗꯨꯅ, "ꯑꯊꯧꯕ ꯃꯤꯍꯦꯟꯕ, ꯉꯁꯤꯗꯤ ꯅꯪꯒꯤ ꯃꯇꯝ ꯂꯣꯏꯔꯕꯅꯤ. ꯅꯃꯥ ꯄꯣꯛꯇꯕꯤ ꯑꯁꯤꯒꯤ ꯃꯃꯥꯡꯗ ꯅꯪꯒꯤ ꯌꯥꯏꯕꯤ ꯂꯧꯕ ꯇꯥꯔꯦꯗꯅ" ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧ ꯑꯗꯨ ꯃꯁꯥꯗ ꯌꯥꯎꯔꯤꯕ ꯊꯣꯉꯥꯔꯦꯜꯒꯤ ꯃꯤꯔꯦꯜ ꯑꯗꯨꯒꯤ ꯁꯛꯂꯣꯟꯗ ꯑꯀꯤꯕ ꯍꯤꯡꯆꯥ ꯌꯥꯏꯇꯝꯕ ꯑꯃꯒꯤ ꯁꯛꯇꯝ ꯂꯧꯔꯛꯂꯝꯃꯤ꯫ ꯃꯥꯒꯤ ꯃꯅꯥꯏꯁꯤꯡ ꯑꯗꯨꯅ ꯁꯥꯔꯣꯏ ꯉꯥꯔꯣꯏꯁꯤꯡ ꯑꯣꯜꯂꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯤꯍꯦꯟꯕꯒ ꯊꯣꯉꯥꯂꯦꯜꯒ ꯑꯀꯟꯕ ꯂꯥꯟ ꯁꯣꯛꯅꯔꯛꯂꯝꯃꯤ꯫ ꯁꯥꯔꯣꯏ ꯉꯥꯔꯣꯏꯁꯤꯡ ꯑꯗꯨꯁꯨ ꯃꯤꯍꯦꯟꯕꯗ ꯆꯣꯡꯁꯤꯟꯗꯨꯅ ꯍꯥꯠꯅꯕ ꯍꯣꯠꯅꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯤꯍꯦꯟꯕꯅ ꯁꯦꯠꯂꯤꯕ ꯂꯥꯏꯐꯤ ꯑꯗꯨꯅꯁꯨ ꯁꯣꯛꯄ ꯉꯝꯍꯟꯈꯤꯗꯦ꯫ ꯃꯤꯍꯦꯟꯕꯅ ꯁꯥꯔꯣꯏ ꯉꯥꯔꯣꯏꯁꯤꯡ ꯑꯗꯨ ꯊꯥꯡꯅ ꯈꯔ ꯌꯥꯟ, ꯄꯥꯏꯔꯒ ꯈꯔ ꯂꯪꯊꯣꯛ ꯇꯧꯔꯝꯃꯤ꯫ ꯊꯣꯉꯥꯂꯦꯜꯅ ꯌꯥꯜꯂꯛꯄ ꯊꯥꯡ ꯑꯃꯗ ꯃꯤꯍꯦꯟꯕꯒꯤ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯃꯥꯒꯤ ꯄꯥꯝꯕꯣꯝꯗꯒꯤ ꯏ ꯊꯣꯔꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯑꯃꯨꯛ ꯃꯤꯍꯦꯟꯕꯒ ꯊꯣꯉꯥꯂꯦꯜꯒ ꯑꯣꯟꯁꯤꯟꯅꯗꯨꯅ ꯑꯀꯟꯕ ꯂꯝꯕꯥ ꯄꯥꯅꯈꯤ꯫ ꯃꯅꯤꯡꯗꯒꯤ ꯂꯥꯏꯅꯤꯡꯕꯤ ꯈꯣꯝꯍꯟꯕꯤꯅ ꯃꯥꯅ ꯁꯦꯕꯥ ꯇꯧꯖꯔꯤꯕ ꯂꯥꯏ ꯑꯗꯨꯕꯨ ꯅꯤꯡꯖꯗꯨꯅ ꯂꯥꯏꯁꯣꯟ ꯈꯔ ꯁꯣꯟꯗꯨꯅ ꯃꯆꯥꯒꯤ ꯃꯇꯦꯡ ꯄꯥꯡꯅꯅꯕ ꯂꯥꯏꯑꯣꯏꯔꯕ ꯀꯩꯔꯦꯟ ꯀꯩꯖꯥꯎ ꯑꯅꯤ ꯀꯧꯊꯣꯛꯇꯨꯅ ꯃꯆꯥꯒꯤ ꯃꯇꯦꯡ ꯄꯥꯡꯍꯟꯗꯨꯅ ꯁꯥꯔꯣꯏ ꯉꯥꯔꯣꯏꯁꯤꯡ ꯑꯗꯨꯕꯨ ꯍꯥꯠꯍꯜꯂꯝꯃꯤ꯫ ꯊꯣꯉꯥꯂꯦꯜꯅ ꯇꯦꯟꯕꯤ ꯌꯥꯏꯑꯣꯏꯕ ꯂꯧꯊꯣꯔꯛꯂꯒ ꯀꯥꯞꯂꯛꯄꯗ ꯃꯤꯍꯦꯟꯕꯒꯤ ꯃꯐꯤꯅ ꯌꯧꯗꯕ ꯃꯐꯝ ꯃꯥꯒꯤ ꯐꯩꯒꯟꯗ ꯌꯨꯡꯈꯤ꯫ ꯃꯤꯍꯦꯟꯕ ꯆꯩꯅꯥ ꯐꯪꯂꯝꯃꯤ꯫ ꯇꯟꯖꯥ ꯑꯁꯤꯗ ꯀꯩꯔꯦꯟ ꯀꯩꯖꯥꯎ ꯑꯃꯅ ꯊꯣꯉꯥꯂꯦꯜꯗ ꯆꯣꯡꯁꯤꯟꯗꯨꯅ ꯂꯥꯛꯅ ꯐꯥꯅ ꯇꯧꯔꯤꯉꯩꯗ ꯃꯤꯍꯦꯟꯕꯅ ꯃꯥꯒꯤ ꯐꯩꯒꯟꯗ ꯌꯨꯡꯂꯤꯕ ꯇꯦꯟꯖꯩ ꯑꯗꯨ ꯁꯠꯇꯣꯛꯇꯨꯅ ꯌꯥꯡꯅ ꯆꯣꯡꯁꯤꯜꯂꯛꯇꯨꯅ ꯊꯣꯉꯥꯂꯦꯜꯒꯤ ꯊꯕꯥꯛꯇ ꯇꯦꯟꯖꯩ ꯑꯗꯨꯅ ꯊꯤꯟꯈꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯑꯇꯤꯌꯥꯗ ꯑꯈꯥꯛ ꯑꯔꯥꯎ ꯇꯧꯔꯛꯇꯨꯅ ꯃꯥꯂꯦꯝ ꯂꯩꯃꯥꯏꯁꯨ ꯅꯤꯛꯂꯛꯂꯒ ꯆꯦꯛꯈꯥꯏꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯂꯩꯃꯥꯏ ꯃꯅꯨꯡꯗ ꯊꯣꯉꯥꯂꯦꯜ ꯑꯃꯗꯤ ꯁꯥꯔꯣꯏ ꯉꯥꯔꯣꯏꯁꯤꯡ ꯑꯗꯨ ꯆꯪꯁꯤꯟꯈꯤ꯫ ꯂꯥꯏꯅꯤꯡꯕꯤ ꯈꯣꯝꯍꯟꯕꯤ ꯑꯃꯗꯤ ꯃꯆꯥ ꯃꯤꯍꯦꯟꯕ ꯂꯥꯏꯁꯪ ꯑꯗꯨꯒꯤ ꯃꯄꯥꯜꯗ ꯊꯣꯔꯛꯂꯝꯃꯤ꯫ ꯀꯩꯔꯦꯟ ꯀꯩꯖꯥꯎ ꯑꯅꯤ ꯑꯗꯨꯁꯨ ꯃꯅꯤꯡꯗ ꯏꯟꯅꯔꯛꯂꯝꯃꯤ꯫ ꯅꯣꯡꯗꯣꯜ ꯑꯇꯤꯌꯥꯗꯒꯤ ꯃꯩꯉꯥꯜ ꯑꯃ ꯃꯤꯍꯦꯟꯕ ꯍꯣꯏ ꯇꯝꯅ ꯉꯥꯜꯂꯛꯂꯝꯃꯤ꯫ "ꯏꯃꯥꯒꯤ ꯄꯥꯔꯤ, ꯌꯦꯡꯉꯨ ꯇꯨ, ꯅꯣꯡꯗꯣꯜ ꯊꯛꯇꯒꯤ ꯉꯥꯜꯂꯛꯂꯤꯕ ꯃꯩꯉꯥꯜ ꯑꯁꯦ ꯏꯃꯥ ꯏꯆꯥꯕꯨ ꯀꯧꯔꯤꯕꯅꯤ꯫ ꯏꯃꯥ, ꯑꯩꯈꯣꯏꯗꯤ ꯀꯔꯤꯒꯤ ꯅꯣꯡꯗꯣꯜꯗ ꯆꯠꯀꯗꯧꯔꯤꯕ? ꯃꯐꯝ ꯑꯁꯦ ꯑꯩꯈꯣꯏꯒꯤ ꯂꯩꯐꯝꯅꯤ꯫ ꯏꯃꯥꯒꯤ ꯄꯥꯔꯤ, ꯏꯃꯥ ꯋꯥ ꯍꯥꯏꯒꯦ, ꯏꯃꯥ ꯏꯆꯥꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯕ ꯂꯛꯇꯒꯤ ꯇꯣꯉꯥꯜꯂꯤꯗꯣ꯫ ꯄꯥꯔꯤ ꯅꯍꯥꯛꯀꯤ ꯅꯇꯤꯛ ꯅꯒꯨꯟ ꯇꯥꯏꯕꯪ ꯑꯣꯏꯕ ꯑꯃꯠꯇꯅ ꯌꯧꯕ ꯉꯝꯂꯣꯏ, ꯁꯣꯛꯄ ꯐꯥꯎꯕ ꯉꯝꯂꯔꯣꯏꯗꯕꯅꯤꯗꯣ꯫ ꯅꯍꯥꯛꯇꯤ ꯄꯥꯔꯤ ꯇꯥꯏꯕꯪ ꯑꯣꯏꯕ ꯑꯇꯩꯗꯧꯅ ꯁꯤꯕꯁꯨ ꯅꯥꯏꯔꯔꯣꯏ꯫ ꯑꯗꯨꯅ ꯏꯃꯥꯒꯤ ꯄꯥꯔꯤ, ꯃꯐꯝ ꯑꯁꯤꯗꯤ ꯅꯍꯥꯛꯀꯤ ꯃꯐꯝ ꯅꯠꯇꯦ, ꯅꯍꯥꯛꯇꯤ ꯅꯣꯡꯗꯣꯜꯗ ꯂꯩꯒꯗꯕꯅꯤ꯫ ꯏꯃꯥ ꯏꯆꯥꯗꯤ ꯇꯥꯏꯕꯪ ꯑꯣꯏꯕ ꯂꯛꯇꯒꯤ ꯌꯥꯝꯅ ꯇꯣꯉꯥꯜꯂꯤ꯫ ꯑꯗꯨꯒ ꯅꯍꯥꯛꯅ ꯂꯩꯇ꯭ꯔꯕꯗꯤ ꯏꯃꯥꯗꯤ ꯀꯝꯗꯧꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯒꯅꯤ? ꯑꯗꯨꯅ ꯏꯃꯥꯒ ꯄꯨꯟꯅ ꯅꯣꯡꯗꯣꯜꯗ ꯂꯩꯔꯨꯔꯁꯤ꯫ ꯏꯃꯥ ꯏꯆꯥꯅ ꯅꯣꯡꯗꯣꯜꯗ ꯀꯥꯈ꯭ꯔꯕ ꯇꯨꯡꯗ ꯏꯃꯥ ꯏꯆꯥꯕꯨ ꯇꯥꯏꯕꯪ ꯑꯣꯏꯕꯁꯤꯡꯅ ꯃꯤꯇꯝ ꯑꯣꯏꯅ ꯂꯥꯠꯇꯨꯅ ꯂꯥꯡꯑꯣꯟ ꯈꯨꯗꯤꯡ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯏꯔꯥꯠꯂꯛꯄ ꯑꯣꯏꯔꯁꯅꯨ" ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯩꯉꯥꯜ ꯑꯗꯨꯗ ꯃꯃꯥ ꯃꯆꯥ ꯆꯪꯁꯤꯟꯗꯨꯅ ꯃꯩꯉꯥꯜ ꯑꯗꯨꯅ ꯌꯣꯝꯁꯤꯟꯈꯤꯗꯨꯅ ꯅꯣꯡꯗꯣꯜꯗ ꯀꯥꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤ ꯌꯥꯡꯒꯣꯏ ꯃꯤꯍꯦꯟꯕ, ꯌꯦꯠꯑꯣꯏ ꯅꯥꯀꯟ ꯑꯅꯤꯗ ꯀꯩꯔꯦꯟ ꯀꯩꯖꯥꯎꯅ ꯉꯥꯛꯄ ꯑꯃꯗꯤ ꯂꯥꯏꯅꯤꯡꯕꯤ ꯈꯣꯝꯍꯟꯕꯤꯕꯨ ꯂꯥꯏꯔꯦꯝꯕꯤ ꯂꯤꯛꯂꯥꯡ ꯈꯣꯝꯍꯟꯕꯤ ꯍꯥꯏꯅ ꯃꯤꯇꯝ ꯑꯣꯏꯅ ꯇꯥꯏꯕꯪꯁꯤꯡꯅꯁꯨ ꯂꯥꯠꯅꯗꯨꯅ ꯅꯤꯡꯅꯈꯤ꯫ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯏꯔꯥꯠ ꯊꯧꯅꯤ ꯄꯥꯡꯊꯣꯛꯅꯈꯤ꯫